ꯈꯨꯡꯒꯪ ꯑꯃꯗ ꯔꯕꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯁꯤꯂꯥ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯄꯤꯛꯄ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯔꯕꯤ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯁꯤꯂꯥꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨ ꯅꯣꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯔꯕꯤ ꯑꯃꯗꯤ ꯁꯤꯂꯥꯒꯤ ꯃꯆꯥ ꯑꯅꯤꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯁꯨꯔꯦꯁ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯅ ꯅꯦꯅꯥ ꯀꯧꯔꯝꯃꯤ꯫ ꯔꯕꯤ ꯑꯃꯗꯤ ꯁꯤꯂꯥꯅ ꯁꯨꯔꯦꯁꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯤꯂꯥꯅ ꯁꯨꯔꯦꯁꯀꯤ ꯃꯤꯡ ꯆꯟꯅꯕ ꯁꯨꯔꯦꯁꯀꯤ ꯃꯄꯥ ꯔꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯨꯔꯦꯁꯀꯤ ꯃꯄꯥꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯃꯅꯥꯛꯇ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯟꯅꯕ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯨꯔꯦꯁꯄꯨ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯟꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯤꯡ ꯆꯟꯕ ꯐꯪꯕ ꯅꯠꯇꯦ꯫ ꯑꯈꯟꯅꯕ ꯁꯥꯇ꯭ꯔ ꯈꯟꯒꯠꯂꯒ ꯃꯤꯡ ꯆꯟꯕ ꯌꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯤꯡ ꯆꯟꯅꯕꯒꯤꯗꯃꯛ ꯁꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦ"꯫ ꯑꯗꯨꯗꯒꯤ ꯁꯨꯔꯦꯁꯀꯤ ꯃꯃꯥꯅ ꯈꯨꯝꯂꯛꯏ, "ꯁꯨꯔꯦꯁ ꯑꯣꯏꯅ ꯇꯝꯍꯜꯂꯁꯤ"꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁꯀꯤ ꯃꯆꯟꯅꯨꯄꯤ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯗꯣꯏꯅꯣ"꯫ ꯃꯃꯥꯅ ꯈꯨꯝꯂꯛꯏ, "ꯅꯨꯄꯤ, ꯅꯪꯅ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯇꯝꯗꯣꯏꯅꯣ? ꯅꯪꯅ ꯃꯌꯥꯝ ꯇꯝꯂꯕꯁꯨ ꯑꯔꯣꯏꯕꯗ ꯅꯣꯡꯃ ꯂꯨꯍꯣꯡꯈꯤꯕꯗ ꯂꯣꯏꯔꯦ"꯫ ꯅꯦꯅꯥ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯀꯅꯥꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯁꯨꯔꯦꯁ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕ ꯃꯇꯨꯡ ꯆꯠꯀꯦ ꯇꯧꯔꯤꯉꯩ ꯁꯨꯔꯦꯁꯀꯤ ꯀꯥꯗ ꯅꯦꯅꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯁꯨꯔꯦꯁꯅ ꯅꯦꯅꯥꯗ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ ꯅꯦꯅꯥ, ꯑꯩꯒꯤ ꯕꯦꯒ ꯑꯅꯧꯕ, ꯐꯤꯖꯣꯜ ꯑꯍꯟꯕ, ꯈꯣꯡꯎꯞ ꯑꯍꯟꯕ ꯑꯃꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯀꯌꯥꯝ ꯐꯖꯩ"꯫ ꯍꯥꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯐꯪꯖꯕꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯗ ꯑꯩꯁꯨ ꯇꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯃꯐꯝꯗꯨꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯏ"꯫ ꯍꯥꯏꯕ ꯋꯥꯐꯝ ꯃꯕꯨꯡꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯥꯎꯔꯕ꯭ꯔꯥ? ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯗꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯒ ꯑꯃꯒ ꯀꯦꯀꯨ ꯂꯣꯠꯄꯤ ꯑꯃꯗꯤ ꯑꯇꯩ ꯃꯁꯥꯟꯅ ꯀꯌꯥ ꯁꯥꯟꯅꯩ"꯫ ꯍꯥꯏꯔꯛꯏ꯫ ꯃꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯟꯅꯨꯄꯤꯅ ꯈꯨꯝꯂꯛꯏ, "ꯄꯄꯥꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ"꯫ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯪ ꯇꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯏꯃꯥꯗ ꯅꯪꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯐꯝ ꯀꯌꯥ ꯇꯝꯁꯤꯟꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯝꯃꯤꯅ ꯅꯪꯕꯨ ꯐꯨꯕꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯔꯦꯁꯀꯤ ꯃꯃꯥ ꯆꯪꯂꯛꯂꯒ ꯁꯨꯔꯦꯁꯇ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕꯁꯦ ꯅꯪ ꯊꯦꯡꯗ꯭ꯔꯤꯕꯔꯥ? ꯆꯠꯂꯣ, ꯕꯁ ꯆꯠꯈ꯭ꯔꯅꯤ"꯫ ꯑꯗꯨꯕꯨ ꯅꯦꯅꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯇꯝꯕ ꯐꯪꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯁ꯭ꯀꯨꯜ ꯆꯠꯍꯟꯗꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯅꯦꯅꯥ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯃꯁꯨꯡ ꯊꯣꯡꯅꯥꯎꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯗꯨꯅ ꯍꯧꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ, "ꯕꯥꯠ ꯕꯥꯠ ꯀꯦꯠ ꯀꯦꯠ" ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯦꯅꯥꯅ ꯈꯜꯂꯛꯏ, ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯣꯟꯖꯦꯜꯅꯣ? ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯑꯀꯣꯏꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯪ ꯑꯃꯨꯛ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯁꯥꯇ꯭ꯔ ꯈꯔꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯇꯥꯔꯛꯈꯤ꯫ ꯑꯣꯖꯥꯅ ꯍꯥꯏ, "ꯉꯔꯥꯡꯒꯤ ꯄꯥꯔꯥ ꯑꯗꯨ ꯐꯥꯛꯂꯛꯎ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛꯇ ꯄꯥꯔꯥ ꯍꯪꯒꯅꯤ"꯫ ꯃꯗꯨꯗ ꯅꯦꯅꯥꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯗꯤ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯔꯝꯕ ꯑꯣꯖꯥꯅꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯁꯦ? ꯅꯦꯅꯥ ꯊꯣꯡꯅꯥꯎꯂꯣꯝꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯅ ꯌꯥꯝ ꯀꯨꯏꯔꯕ ꯑꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃ ꯎꯔꯝꯃꯤ꯫ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫
ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯁꯦ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯕꯤꯜꯗꯤꯡ ꯇꯝꯅ ꯂꯥꯛꯏ꯫ ꯅꯦꯅꯥꯅ ꯀꯩꯝꯇ ꯈꯟꯗꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯑꯇꯩ ꯅꯨꯄꯤꯒ ꯁꯛꯑꯣꯡ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯉꯛꯄ ꯅꯨꯄꯤ ꯑꯃ ꯔꯤꯁꯤꯞꯁꯟꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯦꯅꯥꯗ ꯍꯥꯏꯔꯛꯏ, "ꯀꯌꯥꯝ ꯀꯨꯏꯔꯦ ꯀ꯭ꯂꯥꯁ ꯍꯧꯈ꯭ꯔꯤꯕꯁꯦ? ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯁꯠ-ꯁꯠ ꯆꯠꯂꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯆꯣ꯫ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯂꯥꯛꯎ" ꯍꯥꯏꯅ ꯅꯦꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯅꯥꯅ ꯌꯥꯝ ꯉꯛꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, "ꯑꯩꯒꯤ ꯀ꯭ꯂꯥꯁ ꯍꯥꯏꯕ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ, ꯆꯠꯂꯒ ꯌꯦꯡꯂꯨꯒꯦ"꯫ ꯑꯗꯨꯗꯒꯤ ꯅꯦꯅꯥꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯎꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯁꯛꯐꯝ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯐꯥꯏꯜ ꯑꯃ ꯄꯨꯔꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤ? ꯆꯠꯂꯣ ꯀ꯭ꯂꯥꯁ ꯊꯨꯅ ꯌꯥꯎꯔꯨꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯦꯗꯥꯝꯅ ꯅꯪꯕꯨ ꯆꯩꯕꯤꯔꯅꯤ"꯫ ꯅꯦꯅꯥꯅ ꯑꯃꯨꯛꯁꯨ ꯉꯛꯅ "ꯑꯩꯕꯨ ꯀꯔꯝꯕ ꯀ꯭ꯂꯥꯁ?" ꯍꯥꯏꯔꯛꯄꯗ ꯃꯦꯗꯥꯝ ꯑꯗꯨꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯑꯗꯨ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯋꯥꯐꯝ ꯑꯇꯩ ꯍꯥꯏꯔꯛꯀꯅꯨ, ꯀ꯭ꯂꯥꯁ ꯍꯥꯟꯅ ꯌꯥꯎꯔꯨꯆꯣ"꯫ ꯅꯦꯅꯥ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨ ꯌꯧꯕꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤ ꯀꯌꯥꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯦꯅꯥ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯃꯤ, "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ"꯫ ꯅꯦꯅꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯅꯦꯅꯥꯗ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ, "ꯂꯥꯎꯒꯅꯨ, ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝ ꯇꯧꯔꯤ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ? ꯆꯠꯂꯣ, ꯅꯪꯒꯤ ꯐꯝꯐꯝꯗ ꯐꯝꯂꯨꯆꯣ, ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯂꯥꯛꯎ"꯫ ꯅꯦꯅꯥ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯦꯅꯥ ꯀꯤꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯎꯄꯥꯏꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯄꯥꯟꯁꯤꯗ ꯂꯦꯞꯄꯒ ꯂꯩꯗꯣꯏꯔꯥ? ꯆꯠꯂꯣ, ꯊꯨꯅ ꯆꯠꯂꯣ"꯫ ꯅꯦꯅꯥ "ꯍꯣꯏ, ꯃꯦꯗꯥꯝ" ꯍꯥꯏꯔꯒ ꯁꯤꯠ ꯑꯍꯥꯡꯕ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯅꯦꯅꯥꯒꯤ ꯐꯝꯐꯝꯗ ꯍꯥꯟꯅꯗꯒꯤ ꯑꯅꯧꯕ ꯑꯍꯟꯕ ꯕꯦꯒ, ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯦꯅꯥꯅ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯋꯥꯎ, ꯀꯌꯥꯗ ꯐꯖꯔꯕ"꯫ ꯃꯦꯗꯥꯝꯅ ꯍꯥꯏꯔꯛꯏ, "ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯪꯒꯤꯅꯤ, ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯕꯦꯒꯇꯒꯤ ꯂꯧꯊꯣꯛꯑꯣ"꯫ ꯅꯦꯅꯥ ꯌꯥꯝ ꯀꯤꯅ ꯕꯦꯒꯇꯒꯤ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯅꯦꯅꯥ ꯕꯨꯠ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯦꯅꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯦꯅꯥꯒꯤ ꯑꯀꯤꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯅ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯑꯗꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯄꯔꯥ ꯑꯗꯨꯁꯨ ꯐꯥꯔꯝꯃꯤ꯫ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯅꯦꯅꯥꯗ ꯃꯤꯊꯥꯏ ꯈꯔ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯃꯇꯝ ꯆꯥꯅ ꯂꯥꯛꯎ, ꯀꯩꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯤꯊꯥꯏ ꯐꯪꯒꯅꯤ. ꯑꯗꯨꯒ ꯋꯥꯐꯝꯁꯤꯃꯗꯤ ꯀꯥꯎꯒꯅꯨ, ꯀꯅꯥꯝꯇꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯀꯅꯨ. ꯀꯩꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯍꯟꯕꯤꯔꯔꯣꯏ"꯫ ꯅꯦꯅꯥꯅ ꯈꯨꯝꯂꯛꯏ, "ꯃꯦꯗꯥꯝ, ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ"꯫ ꯅꯦꯅꯥꯒꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 3:45 ꯗ ꯊꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥꯃꯠꯇ ꯈꯪꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫
ꯅꯦꯅꯥ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯅꯦꯅꯥꯅ ꯃꯃꯥ-ꯃꯄꯥꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯍꯟꯕꯤꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯦꯅꯥꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯅꯦꯅꯥ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯕꯨꯠꯀꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯦꯅꯥ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯔꯝꯃꯤ, ꯑꯃꯗꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯃꯨꯛꯁꯨ ꯕꯨꯠꯀꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ, "ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯁ꯭ꯀꯨꯜꯅꯣ! ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯩꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯣꯏꯅꯃꯛ ꯇꯝꯕ ꯐꯪꯂꯦ꯫" ꯑꯇꯣꯞꯄ ꯕꯨꯠ ꯃꯆꯥ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯑꯆꯨꯝꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕ ꯉꯥꯛꯇꯅꯤ꯫" ꯑꯗꯨꯗ ꯅꯦꯅꯥꯅ ꯕꯨꯠ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯕꯨꯠ ꯑꯣꯜꯂꯤꯅꯣ? ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯨ ꯕꯨꯠꯅꯤ꯫" ꯃꯗꯨꯗ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯣꯡꯃ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯩ ꯆꯥꯛꯂꯝꯃꯤ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏ 6 ꯑꯃꯗꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯇ ꯅꯠꯇꯦ, ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯄꯨꯁꯨ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯦꯗꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤ꯫" ꯅꯦꯅꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯕꯨꯠ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯝꯃꯤ꯫ ꯕꯨꯠ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯐꯖꯅ ꯇꯥꯛꯄꯤ-ꯇꯝꯕꯤꯔꯝꯃꯤ ꯑꯃꯗꯤ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤꯁꯤꯡꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯅꯦꯅꯥ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯁꯨꯝ ꯂꯦꯞꯇꯅ ꯇꯝꯂꯛꯄꯅ ꯆꯍꯤ 1 ꯐꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯦꯅꯥ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯦꯅꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯅꯦꯅꯥ ꯑꯃꯁꯨꯡ ꯁꯨꯔꯦꯁ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯦꯁꯇꯤ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯂꯕꯁꯨ ꯃꯄꯥ-ꯃꯃꯥꯅ ꯄꯥꯝꯖꯕ ꯗꯣꯛꯇꯔ ꯑꯗꯨ ꯑꯣꯏꯕ ꯉꯝꯂꯝꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯦꯅꯥꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯕꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯨꯔꯦꯁꯀꯤ ꯃꯃꯥ-ꯃꯄꯥꯅ ꯔꯕꯤ ꯑꯃꯗꯤ ꯁꯤꯂꯥꯅ ꯁꯨꯔꯦꯁꯇ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯊꯥꯖꯤꯜꯂꯒ ꯅꯪꯅ ꯄꯨꯝꯃꯥꯡ ꯃꯥꯡꯍꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯁꯥꯒꯠꯆꯔꯛꯄ ꯑꯥꯁꯥꯁꯨ ꯅꯪꯅ ꯊꯨꯒꯥꯏꯔꯦ꯫ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡ ꯐꯦꯜꯇ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ꯫" ꯁꯨꯔꯦꯁꯅ ꯈꯨꯝꯂꯛꯏ, "ꯄꯄꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯦꯜ ꯆꯪꯍꯟꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯊꯣꯛꯄ ꯇꯝꯂꯤ, ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯑꯣꯏꯔꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯅꯣ ꯑꯩꯉꯣꯟꯗ?" ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯨꯔꯦꯁꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯊꯛꯁꯤ-ꯈꯥꯁꯤ ꯑꯃꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗ꯭ꯔꯦ꯫" ꯑꯗꯨꯕꯨ ꯁꯨꯔꯦꯁꯇꯤ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯁꯤꯟꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯌꯨꯝꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯔꯕꯤꯒꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝꯗ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯔꯦꯁꯅ ꯕꯣꯁꯀꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯕꯤꯒꯤ ꯕꯣꯁꯅ ꯁꯨꯔꯦꯁꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ, "ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯤꯈꯤꯕꯗꯣ? ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ, ꯑꯩꯒꯤ ꯀꯥ ꯑꯁꯤꯃꯛꯇꯗ ꯄꯩꯁꯥ ꯍꯨꯔꯥꯜꯂꯕ?" ꯑꯗꯨꯗꯒꯤ ꯁꯨꯔꯦꯁꯀꯤ ꯃꯄꯥ ꯔꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯌꯦꯡꯗꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯀꯅꯨ꯫ ꯅꯪ ꯉꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯅꯤ꯫" ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯕꯤꯅ
ꯑꯣꯐꯤꯁꯀꯤ ꯃꯄꯨ ꯑꯗꯨꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ, "ꯁꯔ, ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯔꯤꯅꯣ?" ꯑꯣꯐꯤꯁꯀꯤ ꯕꯣꯁ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯍꯨꯔꯥꯟꯕꯒꯤ ꯃꯄꯥꯅ ꯊꯕꯛ ꯇꯧꯍꯟꯗꯦ" ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯂꯛꯏ꯫ ꯁꯨꯔꯦꯁꯀꯤ ꯃꯔꯝꯗꯒꯤ ꯔꯕꯤꯒꯤ ꯊꯕꯛ ꯇꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯕꯤꯒꯤ ꯏꯃꯨꯡ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯦꯅꯥꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯗꯨꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯦꯅꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯕꯤ ꯑꯃꯗꯤ ꯁꯤꯂꯥ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯔꯕꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯅꯦꯅꯥꯅ ꯅꯣꯡꯃꯇ ꯁ꯭ꯀꯨꯜꯁꯨ ꯆꯠꯇꯦ, ꯂꯥꯏꯔꯤꯛꯁꯨ ꯇꯝꯗꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯕ?" ꯃꯃꯥꯅ ꯈꯨꯝꯂꯛꯏ, "ꯑꯩꯁꯨ ꯅꯦꯅꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯉꯛꯂꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯅꯦꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯦꯅꯥꯗ ꯍꯪꯂꯛꯏ, "ꯅꯪꯅ ꯀꯗꯥꯏꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯅꯣ?" ꯑꯗꯨꯗꯒꯤ ꯅꯦꯅꯥꯅ ꯑꯁꯦꯡꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯅꯦꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯁꯤꯗꯃꯛ ꯑꯍꯤꯡꯗ ꯚꯨꯠꯀꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ, ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ" ꯍꯥꯏꯅ ꯔꯕꯤꯅ ꯃꯆꯥꯅꯨꯄꯤ ꯅꯦꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯇꯥꯟꯖꯥ ꯅꯉꯣꯟꯗ ꯄꯤꯈꯤꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯊꯧꯅꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪ ꯃꯇꯤꯛ ꯆꯥꯔꯦ꯫ ꯅꯪꯒꯤ ꯅꯕꯨꯡ ꯁꯨꯔꯦꯁꯇ ꯑꯩꯒꯤ ꯁꯦꯜ ꯄꯨꯝꯕ ꯊꯥꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯏज्ꯖꯠ ꯁꯟꯃꯥꯟ ꯄꯨꯝꯕ ꯃꯥꯡꯍꯜꯂꯦ꯫ ꯇꯁꯦꯡꯅ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯦꯅꯥ ꯑꯃꯨꯛ ꯍꯟꯅ ꯚꯨꯠꯀꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯆꯠꯄ ꯂꯦꯞꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯖꯔꯦ꯫ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫